Kongba Maru Laiphamlen-Da Kuki Singna Nongmei Kaptharakhibagi Mayokta Miyamna Imphal Sagol Manglambi Thingduna Khongjang Junction Bahukrai. Hiram asida Impact News ki reporter Musuk Ilangbamdagi paudamma. Hꯧꯖꯤꯛ ꯇꯨꯡꯗ ꯃꯤꯌꯥꯝꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯃꯃꯤ ꯑꯃ ꯎꯔꯤꯕꯁꯤ ꯑꯇꯩꯒꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯚꯔꯅꯔꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯃꯠꯇ ꯊꯣꯛꯍꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯂꯩꯉꯥꯛꯇ ꯄꯤꯈꯠꯂꯛꯅꯕ ꯃꯇꯝ ꯊꯥꯈꯤꯕꯒ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏ ꯇꯝꯄꯥꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯈꯨꯜ ꯉꯥꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯏꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡꯅ ꯄꯥꯏꯔꯝꯕ ꯈꯨꯠꯂꯥꯏ ꯉꯔꯥꯡ ꯐꯥꯎꯕꯗ ꯊꯤꯡꯒꯠꯈ꯭ꯔꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯉꯁꯤ ꯑꯁꯤ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝꯂꯦꯟꯗ ꯃꯩꯇꯩꯁꯤꯡꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯪꯉꯨꯕ ꯃꯇꯝꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯨꯝꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯜꯂꯔꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯈꯤꯕ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇꯕ ꯑꯗꯨꯗꯒꯤ ꯃꯤꯌꯥꯝꯅ ꯑꯁꯥꯎꯕ ꯐꯣꯡꯗꯣꯛꯄꯒ ꯏꯔꯣꯏꯅꯅ ꯍꯧꯖꯤꯛꯁꯦ ꯃꯔꯨꯑꯣꯏꯅ ꯀꯣꯡꯕ ꯃꯔꯨꯒꯤ ꯂꯥꯏꯐꯝꯂꯦꯟꯒꯤ ꯍꯦꯛ ꯍꯥꯏꯖꯟꯕꯝꯗꯒꯤ ꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯄꯥꯡꯒꯩ ꯂꯝꯕꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯍꯧꯖꯤꯛꯁꯦ ꯃꯤꯌꯥꯝꯅ ꯑꯁꯨꯝꯕ ꯂꯩꯉꯥꯛꯅ ꯃꯩꯇꯩꯁꯤꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯣꯡꯃꯩ ꯀꯥꯞꯊꯍꯜꯂꯔꯣꯏ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯍꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯄꯥꯏꯔꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯂꯧꯈꯠꯈ꯭ꯔꯕ ꯃꯇꯨꯡ ꯐꯥꯎꯕ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯍꯧꯖꯤꯛꯁꯦ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯍꯧꯖꯤꯛꯁꯦ ꯊꯣꯛꯑꯒ ꯑꯗꯨꯒꯨꯝꯕ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯅ ꯃꯆꯤꯟ ꯊꯤꯕꯒꯤ ꯊꯣꯡ ꯆꯠꯊꯔꯦ ꯍꯥꯏꯗꯨꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯂꯣꯏꯅꯅ ꯍꯧꯖꯤꯛꯁꯦ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯑꯗꯨꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯤ ꯑꯗꯣ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯌꯥꯎꯕ ꯃꯤꯌꯥꯝꯒ ꯄꯦꯠ ꯑꯩꯈꯣꯏ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀ ꯋꯥꯔꯤ ꯁꯥꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯑꯃ ꯑꯅꯤꯒ ꯋꯥꯔꯤ ꯁꯥꯀꯥꯟꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯑꯗꯨꯒꯨꯝꯕ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯜꯂꯛꯏꯕꯅꯣ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯍꯟꯒꯦ꯫ ꯃꯨꯔꯨ ꯃꯍꯥꯗꯦꯕꯗ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯕꯅꯦꯕ ꯑꯦꯌꯥꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯅꯔꯒ ꯑꯗꯩꯗꯨꯗ ꯃꯣꯏ ꯀꯨꯀꯤꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄꯒꯤꯅꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯣꯏꯅ ꯅꯨꯃꯤꯠ 8ꯅꯤ ꯐꯥꯎ ꯃꯅꯨꯡꯗ ꯅꯣꯡꯃꯩ ꯂꯣꯏꯅꯕ ꯈꯨꯠꯁꯤꯟꯅꯒꯗꯕꯅꯦ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯔꯩꯕ ꯅꯣꯡꯃꯩꯒꯩ ꯂꯣꯏꯅ ꯄꯨꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯀꯨꯀꯤꯅꯗꯤ ꯑꯩꯈꯣꯏꯗ ꯀꯥꯞꯊꯔꯛꯑꯦ ꯑꯗꯨꯗꯤ ꯃꯣꯏ ꯍꯤꯡꯍꯟꯒꯦ ꯑꯩꯈꯣꯏ ꯁꯤꯌꯨ ꯍꯥꯏꯕꯅꯦꯕ ꯁꯤꯒꯤꯅꯦꯕ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯂꯝꯕꯤ ꯊꯤꯡꯗꯅ ꯃꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯁꯦ꯫ ꯄꯨꯡ ꯑꯣꯏꯅ ꯉꯁꯤ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯗ ꯄꯤꯈꯤꯕ ꯑꯗꯨꯒꯨꯝꯕ ꯄꯤꯁꯀꯤ ꯑꯗꯨꯒꯨꯝꯕ ꯊꯥꯖꯕ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯤꯌꯥꯝꯗ ꯅꯤꯡꯍꯟꯅꯕ ꯐꯥꯎꯕꯒꯤ ꯑꯗꯨꯒꯨꯝꯕ ꯄꯦꯟꯗꯕꯒꯤ ꯈꯣꯡꯖꯪ ꯑꯗꯨꯅꯤ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯦ ꯑꯗꯨꯕꯨꯉꯁꯤ ꯃꯤꯌꯥꯝꯅ ꯆꯪꯁꯤꯜꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯡꯖꯪꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡꯁꯤꯡ ꯄꯥꯏꯈꯠꯂꯛꯄꯒꯤ ꯃꯔꯨꯑꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯏꯕ ꯃꯐꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤ ꯆꯪꯉꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯁꯨ ꯎꯍꯧꯗꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯤꯌꯥꯝꯒꯤ ꯄꯦꯟꯗꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯜꯂꯥꯎ ꯃꯌꯥꯝꯁꯦ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯩꯉꯥꯛꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯣꯄꯔꯦꯁꯟꯅꯆꯤꯡꯕ ꯆꯠꯊꯔꯀꯥꯟꯗ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯄ ꯃꯈꯣꯏꯒꯤ ꯕꯪꯀꯔꯁꯤꯡ ꯁꯤꯗꯣꯛꯄꯒꯤ ꯑꯗꯨꯒꯨꯝꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯔꯛꯄ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯗꯤ ꯌꯦꯡꯃꯤꯟꯅꯕ ꯑꯃ ꯃꯊꯧ ꯇꯥꯔꯤ꯫ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤꯗꯃꯛ ꯃꯌꯥꯝꯅ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯏꯁꯥ ꯏꯂꯥꯡꯕꯝꯁꯨ ꯁꯤꯀ